Indian Army na July mangadagi mapan fauban none amadi Tamenglong gi mafam singda chathakiba Operation Kekru Nagada NSCN IM gi yamlaba khutlai kaya phagatkre kadar amadagi hena phaba ngamkhidre. MP Local Area Development Fund gi senfam lana sizinaki haibagi maralda Rajya Sabha gi MP KSH Babananda haraura khunja singna social boycott tawkhre BJP gi thabak thoram singda athingba thamkhre. Imphal East District ki Lamlai Police Station ki manung chanba Faknung gi Itham Turel mathakta saba yot ki thong tatpada tata tipper amat tasinkhre driver soktuna laikanakre. Amasung chaliba academic session asidagi RIMS ki MBBS tambagi seat kunmanga amadi MSc Nursing gina seat nipan hengalagani haina RIMS ki Director A Santana phongdukre. Makaramzari. Adom Ningbiribasi Impact News ni ay kangin bam thoino henbi. Habzi pungja si phaubugi maroi bapaw sing miyam da pizari. Indian Army gi Red Seal Division gi makhada 59 Mountain Brigade na haukiba July mangadagi mapan phauba none amadi Tamenglong District ki lonaba mafam singda chathakiba Operation Kekru Nagada NSCN IM gi yamlaba khutsukhulai kaya phagat pagamkhre. Ngasi Red Seal Division na sinduna Imphal Airport Battalion da Paumi Singh Unabada 59 Mountain Brigade ki Commander Brigadier Rabrup Singh na sathakiba operation adugi matangda paudamki. NSCN IM na ceasefire ground rules thugaide haina mahak na thamlaki adubu Manipur dasu ceasefire chatnai chana de haibagi wafam di palakide. Mana phongdorakpada tongan ba likhul dagi phangba paugi matungina khulai paiba NSCN IM gi Kadar Singh none amadi Tamenglong fauduna chatliba NH 37 gi akoibada leiba umang singda leiduna maphamadda khundariba miyamda otpanaiba amadi sel khaibagi thawong kaya chathare haibagi pau phangki loinana nungba town dagi kha thangbaromda kilometer 9 lom chatlaga leiba Kekru Naga hariba yum marfudra rom taba khul asida NSCN IM gi Kadar mapantara rom leire haibagi chaba pau phangbadagi July manga gi numidang dagi thiba humbagi thabak chatakhi Loinana Makhatana July Taruki Ayukta Pak Sanatiba Humbugi Tabak Chataki. Adubu Army no Operation Chathare Habagi Pau Pangbadagi NSCN IM gi Kadar Singh Adu Makoigi Kulai Singh Adu Tongan Mampam Singh the Lord Silam Duna Chen Ki Hari. Adubu Kadar Ramadi Kunja Singh Marakta Lonana Bohana Rambadagi Pabangam Ki. Hariba Kadar Adudi Indian Army na Manipur Police Station Krabamatong Police Station Digi Nanthok Tuna Chen Kraga Thiba Kanki Draba Self Style Private Thailik Panmaini. A large quantity of arms, ammunition and warlike stores were recovered during the search operations, which included 4 assault rifles, 2 Lathod guns and a huge quantity of other warlike stores. We also recovered large number of incriminating documents and other administrative stores belonging to NSCN IM. The attempts towards setting up of new camps, fresh recruitments, extortion and tax collection, specifically the 2 lifelines of Manipur, which is the National Highway 2 and the National Highway 37, impacts the ongoing infrastructure work like railway lines and road construction, etc. This approach of NSCN IM is clearly indicative of their insincerity in implementing of ceasefire ground rules. Indian Army ki 59 Mountain Brigade ki makhada chathaki badum laba July ki tang manga dagina apan phaw chathaki operation da tongan ba khusugulai kyama phar khiba duni jik miyam ubiri basi Indian Army ki dumba khogi akhanaba operation adu da phakala khiba khogi phangmangam khiba NSCN IM gi ni haiba khusugulai miyam masne haiba khusugulai singa sida 7.62 mm SLR rifle number ama aduga G3 rifle ama M16 rifle with magazine ani Lathod guns ani M16 ammunition chamaga Nifumari AK-47 ammunition Kungataret 7.62 mm ball Chanipanga Marfutaret safety fuse taruk Kenwood ahum telescope sight ama backpack aduga magpack
सोलर प्लेट चिंब तोान तोान क्या मैम उ फंगबीरी तोान तोान एनएसएन आईएमबी कादर सिजनब यूनिफॉर्म है तारे मैम उबीबसे मरुना लेथोट की एम्यूनेशन मैम उ फंगबीरी मखोना लेरम मफम से केक्रू नगरा अखोगी नोने की तामिंग लोंगने नोने का अखोगी थंगनब सौत ले मफम से ऑपरेशन एनएसएन आईएम की कादर फाब गमखी एनएसएन आईएम की कादर की इम्फाल पुलिस स्टेशन की नाथोखी पाद मैम खनख्रे हजिक फाउद थीबी लंगा लंजिन करमाय थरगे है चाव वहां कैमरा पर्सन यूहन गलोने पामजरी कैमरा प्रेमचांद इम्पैक्ट न्यूज इम्फाल यूनाइटेड ट्राइबल लिबरेशन आर्मी अमसुंग कुकी नेशनल ऑर्गेनाइजेशन जिरीबाम की कदम तलाद लेबा 53 सुबह एआर के सेकेंड इन कमांड पुरंबा लामाना यूनाइटेड ट्राइबल लिबरेशन आर्मी जेम्स ग्रुप के कमांडर इन चार्ज ने हाइबा के बेंजामिन सिंगसोंग कौब मिसक अमग पुंदुना अरानब थबक चथरे हाइना मराल सिरकले लालहौलुब अनि असना पुन्ना थादोरक चेरोलदा थवोंग सिंग असि लेंगा की मरी लेनब सिंगने यंगसनबियो हाइरकले नागाताबा लम सिंग पुनसिन बाहाइबसे इंडिया लेंगाकना नागा सिंगी हकनी हाइना सखंगली अदुबु कनागुम्बा खुदोंग चाबा लौनिंगबा सिंगना यादबनी हाइना गवर्नमेंट ऑफ द पीपल्स रिपब्लिक ऑफ नागालैंड GPRN ना फोंदोरकले GPRN ना थादोरक चेरोलदा नागालैंड लेंगाकना रजिस्टर ऑफ इंडिजिनस इनहेबिटेंट्स ऑफ नागालैंड चथगनी हाइबा असि नागा सिंगी हक मतपनी मफम मफम खुदिंगदा खुदारिबा नागा सिंग पॉलिटिकल की ओइबा युमखा अमदा पुनसिंदुना लैननब होटनबा हाइबसी कनामतना अकाइबा पीबा यारोय हाइना मखा तारकली इम्फाल ईस्ट डिस्ट्रिक्ट पुलिस कमांडो अमसुंग मंगा सुबा JK राइफल्स के अपुनबा कांगबुना पार्सोयगी काची खुल ममांग लेकाइदगी लालहौलो PLA की कादरनी हाइदना फारे हाइरिबी मयांग लंबम प्रोमिला चही यांखैनी थोय मपुरोइबा लेखिद्रबा नाउबी असि RPF अमदी मसिगी लानमी संगलोप PLA गा करिगुम्बा हिरम अमतदा मरी लेनदे हाइना सेंटोरकली चुराचानपुरदा लालबोय लोंगदिम कौबा मियोय अमा किडनैप तौखिबगी केस कमरी लेनना हैंगलेब की जनरल एरियादा असम राइफल्स न थीबु हुंबगी थबक चथबदा मियोय अमदगी खुसु खुलाई कयागा कोनना फारबा मियोय अदुदी लेमता खेंगजांगदगे नेहेमिया हाउकेव एलायस वेंडी कुकी चही कुनिपान अपोकपा लुनमांग हाउकिपनी हाइरे मंगोंदगी लाइव राउंड कुनमापन गा कोनना AK-56 अमा 93 राउंड का कोनना MA3 MK2 राइफल समा 12 mm की स्निपर बोर अमा 12 राउंड की डबल बैरल अमा अमदी वायरलेस सेट मरी फंगबंगम ले हाइरी लंकांग चिप्स एसोसिएशन चांडिल डिस्ट्रिक्ट नुमित खरनी की ममांगदा सखंगदब सिंगना चालोंग खुलगी लेखिद्रब खुलाकपगी मंगफमदा अकाई अतोय थोखलंबता नतना लेखिद्रबगी हकचांग मंगफमदगी मांगखिबदा चेनब सिंग फादबगी मायोक्ता लाखलिबा तांग 15 दा चांडिल डिस्ट्रिक्ट बन कौख्रे थबक तौदना MP लोकल एरिया डेवलपमेंट फंडगी लुपा लाख 15 की सेंफम हाइना थोखिबा हाइबगी मरालदा राज्य सभा की MP KSS भवानंदा हराउराव खुंजा सिंह न सोशल बॉयकॉट तौख्रे लोइनना खुलसिदा BJP गा मरी लेना बथबक थौरम पांगथोकपदसु अथिंग बथमख्रे अथिंगबासी विलेज डेवलपमेंट कमिटी हराउराव यूथ मॉडर्न क्लब हराउराव अमसुंग नुपी सेमगत सागतलोब हराउराव न सिंदुना ngasi हराउराव खुलगी इमा नुंगथेल लेमा कैथेलदा फमखिबा मियामगी ओइबा मिफम अमदा लाउथोखिबने मिफम असिगा मरी लेना यूथ मॉडर्न क्लब हराउराव की एडवाइजर नोंगथोंबम डिजेना हाइखिबदा MP लोकल एरिया डेवलपमेंट फंडगी राज्य सभा की MP KSS भवानंदना लुपा लाख 15 की सेंफम सीजन दुना हराउराव खुलदा थबक पाइखत की हाइबसी अरानबने मसिगी मतंगदा खुंजा सिंगना MP मसादा ngasi फाउबगी मनुंगदा सेंगतोंगनबा मतम थाखिबनी अदुबु सेंगतोरक्तबदगी बॉयकॉट तौबगी वारेप लौबनी महांगना मखा तारदना वाथोक असिदा चेनरिबा मियोय सिंग लेंगांगना चेराक पीगदबनी अमरमदा BJP स्टेट की प्रेसिडेंट अरानबा तौरबा फाउबा लेंगांगना हांखिबा एंटी करप्शन सेलना तुमिन लेसिले मसना मरम ओइरगा BJP गा मरी लेनबा थबक थौरम सिंह हराउराव खुलदा पांगथोकपदा अथिंगबा थमले लोइनना खुंजा सिंगना तालिबा डिमांड फंगद्रबा फाउबा ngasiदगी हेना कनबा खोंजंग सिंह चंगसिलगनी हाइखे तुंगदा सेंगतोकपा ngamdrabadi MP भवानंदा फम थादु
MP Local Area Development Fund Lana Sizinaba MP Bhavananda gi mathakta lengang na action lokhatlu watho asida chenariba Imphal West ki DC lengang na action lokhatlu haiba kholau sing miyamna laukhi MP Local Area Development Fund Rajya Sabha ki MP ki fund dagi semgani haidana program mayam ama thoga lupa lakh kunthra manga ki program mayam si hojik amatta semdana paisa si kaithokre haidana press media da yaurukpadi gi akhoi thigasurba akhoi na press ta kaida madu sengdokpiyu haidana matam tha lakpase ngasi matam loire hairiba kaithokriba sembam sing ado yamna athu matam da honorable MP Rajya Sabha Mr Babananda na puraga harau khungchi sembiraro aduna taba targadi ngasi haiba numisidagi MP Rajya Sabha gi MP honorable MP Mr Babananda ngasi dagi khungang ngasi changba yaru social boycott tawre hairiba thabak sida chenariba official sing West ki Imphal West ki DC oisunu nata dia gi any staff khuding hujuji paliba lengaksina BJP ki president na sen chathokre haidana hairaba phawbuda khungunja sina sengdokpiyu haidana laudana leiraba si phawbuda tasin nusinadana anti corruption cell lingini corruption muthakadorini haibagi wantok lehelakta basungba BJP government gi thabak tharun khuding maksu harar khungak gi kudak Imphal East District ki Lamlai Police Station ki manung chanba Phaknong gi itham turel mathakta saba yot ki thong tatpadagi tata gari ama turel da tasankre thogdo asi ngase yug taret makhairom taba matamda lengoi puraga lakpa tata dipper amana lananabo honabada khanghaudana thong adu tatkhibani tata dipper adugi registration number na MN07C 3988 ni thogdo adu da soglaba tata dipper adugi driver adu hospital de pukhatuna laikana khre hairi Phaknong da leiba ITI manaki thong asi Manipur lenga ki mari leinaba singna athoba matamda thong asi yengsin biduna miyam gi awaba kokhan binanaba apel tawrakle nakalamaramda Khurai Kendra gi MLA L Susindro na thong tekpham da hak thengnana laktuna yengsin khre hairi DIC lambi natraga cooperative lambi haina su khangnaba nauremthong DC taba lambi gi fibam ka hena fatabana achad awok singda khudong chadaba kaya thokhale haina akoibagi miyam amadi mahire singna lenga ki pukning chingsilakle lambi asigi nagyata lenga ki loishang amadi mahi loishang sing leirabasu chahi tararomgi mamangdagi koilas thadana lakli haina lekai miyamna phungdorakli Institute of Cooperative Management ICM gi mahiroi singna phungdorakpada RIMS quarter amadi nauremthong lambidagi institute asitamna mahiroi singna lakpada aduki matik khudongchadaba nangli haiki nongju thagi matamda lekhom leinangna amadi kalen thagi matamda uful na chathok chasin da awaba piriba lambi asi athubu matamda meeting changbiyu haina akoibagi miyam amadi ICM gi mahiroi singi maikaidagi mari leinaba singda apil tawrakli Mina kanam changbi dribra changi bra khangde bungong asi sumai tau lai ji ngang bo ju kaya haite ima je ko ten gi je masi tanate khoi gi melo to bazar chali ba melo se masi khwai gi hena natai chadre adu asi lambi se koi ICM lambi ni nong khai tang chure de khoi chatpa yadana leire skun ka problem achauba moire aduna yaragade silambi se khra thuna sembina ba silambi se khoi college kuma lakpada RIMS quarter rom dei lakpa DC dei lakpa so yam yawe ba ada mi ayamba gari na chatpadi mi yam de ba khodi adi khong na sum cha thok tasin tawbada mi yum dei na thora ju silambi phibam sida dum mi adum mot bado Imphal Valley ki manung chanaleba district singi lomi singna agriculture minister V Hankhalian ga haktegnana tha asigi July 13 ta unagadori agriculture department ki meeting makhada krishi vigyan kendra thawalda community nursery da lohon semlaba singh minister na yengsinkre agriculture minister V Hankhalian amadi department ke official singh yawatim aduda KVK thawal gi complex ta IR 64 tamfa faugi lohol semliba sing yengsanki lomi singda athubu matamda lohon phanghanana ba paikhatliba modified met nursery amadi depot nursery gi thabak sing su yengsanki tungda minister V Hankhalian na haikibada state asida hauzik lobuk singda ising marang kaina phangdabana maram oiraga phau thaba yadabagi awaba mayok nariba asi yenglaga agriculture department na lomi kayada lam hectare chahumga ama henbada community nursery tawduna lohon phanghanba hokre ngasisu KVK thawbalda akhanaba thaurang amagi makhada aphaba amadi anoba technology sizinaduna community nursery ge
खुथांगदा लौहन सेमली ngasi semba hauriba lohon sing asi numit 15 kungi manungda lawmi singda piba yaragani department ta hoje har marang kaina leiri loinana district singi concern DAO gi khuthangda har lawmi singda phanghan ba hokre har matik chana leirabasu yenthokpagi mawongda asoiba leirabana har gi awaba leigani haibagi wakhalolda department na akanba cheksel thorang paikhatle tha sigi July 13 Imphal Valley की district मरी की लौमी सिंगा उन्ननबा होनरगनी लोइनना मखोई की खुदोंचादबा अवाब सिंह खंगटोकलगा पांगबा याबा मतेंग पांगननबा होनगनी हाइना मिनिस्टर न फोंटोकी 16th of July da district khuding Imphal East, Imphal West, Thobal, Bishanpur, Valley gi district khuding da chatlaga farmers singa interact togani makhoi gi awaba transplant gi nursery gi awaba leibra karamai sol toba jaga dabage aduga ising na marang ka na lagtabani na pam na chingba jaba area karam ba lege pam su darkar leiba area da dum hujik su pire piba su adum continue togani hujik sufficient stock phajana thami adum oinamak distribution जेनबम अवोंग से खर लालदे सफिशिएंट ओइरक लोइदोबा डिस्ट्रिक्ट मरी से कवर तौरगा मखोई गे अवाबा करे मतेंग अथुबा मतमदा डिपार्टमेंट सिना पांगबा यागदबगे हाबिदु जेंगा पांगनन बतौगे हाइना KVK थौबाल की मिटिंग मखादा लोहन सेंबगी थबक पाइखलिबा अदुगी मतंगदा KVK थौबाल की एग्रोनॉमी की SMS नामेराकपम तोंबना हाई ngasi paikaliba lohon sembagi thabak asi lawmin singnai ising ichau thokpa amadi ikang thokpa matamda yamna kanaba amadi yamna scientific oiba thorangni IR 64 tamfa phaugi semliba lohon asi numit 15 dagi kun faubagi manungda lawmin singda piba ngamgani loinana August ha faubagi manungda ningthina lingthokpa ngamlabadi lawmin singi awaba kokpa ngamlagani haike KVK thobal gi meeting makhada lorembam hizam khunau Alang Khangpokpi amadi sugnuda pari mangagi lohon semkre lawmi singna KVK thobal ga tanaraga lohon loba yaragani haina en tombana apil tawrakli khoi lawmi silinaw singnasu hariba system singse khoi kano tong sinane ba hotna bi bagal na akhoi gi krishi bigan kendra gi lairi ba khoi gi department gi makha tawjari ba lohon si gi farmer silinaw singna masi horen matam charaba kan lawbi dana masi thana ro sinbi ba khoi gi lairi ba saina atop khungang singda haijak sibdo khoi bi laiba farmer singnasu madugi khutong sa bado lawbi raga khoi gi mai gi law ngon palam matam jana palmang amhauda ba ai thenga kan pan ba yana ba khoi na sinjari ba khoi gi phaugi variety sing maroi na tampa phau IR 64 se masi lawraga thawi ba kan da thodona khoi pothok ta adegi magi matamda thodong thengdabra haina khallaga maduma pakajaba program ni Bishnupur district ke Moirangi manung chanba mafam singda leiba local singdai ising chingnana ba water pump sing yenthokna ising chingba hokre water pump sing ado Manipur lengak na paikhalakpa khongthang ge manung chana constituency ado gi MLA oiriba P Sarat Chandra gi mityeng makhada yenthokibani Moirang BJP mandal gi thomi singna Phubala lokon Sunu Sifai lokon Naran Saina lokon Thamna Pokpi lokol amasung Tera Khongsang bi lokol gi lawmi singda water pump amamam khursinakhi Thawal district ki Nongpok Laurembam gi local da leiba lawpham pari chahumlom da ising leitrabasu kangna phawdi hunba hokre numit nini asida nong khara churabasu district adugi Laurembam ukhongsang samsang salongpham gi lawpham sing ising leitabadagi phawdi hunba yadabagi mayong nariba adu leiba na yengba oina khongthang asi paikhatpani hairi Turia laitaba ithai lakong laitaba sin marum kan da khoi sum samasya se tholokune aduna akhoi gi simamang da khoi gi dam sabe ya jaga sing sa dam sabira kan da ithai lakong laitaba labuk sigong labuk lauremam labuk khongjang labuk salung labuk laupari chami changwang laibase lo singbu yana dong ta sarkar magede gi tobiragadi praja khoi gi awab se kokne haba wakum tu ngasigi media thongda khoi thamjari Manipur gi mafam kharada July 18 fauba akanba nong tarba yai haina Relief and Disaster Management Department Manipur na lauthokibagi matung ina Kangpokpi district ki deputy commissioner na district asigi miyam na mikup na hom sing na lainana ba khanghalakli loinana athua kai gi damak district asigi DC gi number
9790259507 ADC ADM gi 87300255501 AC2DC gi 8974906124 SDO gi 985617670 Natraga 8730931546 Natraga 8974216381 the Pauna Naba District Assistant Deputy Commissioner na Khudyak Piduna Thadroko Cherolamada Kangalakli. Awareness on Disabilities Cyber Topic to Orientation Program in School Students ki Thauramama Thangal Bazar da Laiba Bhairodan Maxwell Primary and High School da Pangthokre. Thauramadu National Institute for the Empowerment of Persons with Intellectual Disabilities NAPIT Secunderabad Department of Empowerment of Persons with Disabilities Ministry of Social Justice and Empowerment Government of Indiana State Commissioners for Persons with Disabilities, Government of Manipur, Amasung Relief Center for the Welfare of Differently Abled Persons, Manipur ga khutsam naduna pangthokhibane. Thoramaduga Mari Lenana, NAPIT Secunderabad ki Assistant Professor Pediatrics, Dr. G. Mary Anurupana Haikibada, State Asida Chahi Taragi Mamangdagi, Ngasifaubada, NAPIT Secunderabad, Amasung Department of Empowerment of Persons with Disabilities na State Asigi Lenga ki Mari Lenaba Loshang Singa Kutsam Naduna, Children with Intellectual Disabilities ki Oiba Training Program Amasung Awareness Program kaya pangthoktuna lakli. Masagi mathakta teaching amasung learning material na chingba kaya piduna lakli. Madugi saruga mo oina ngasigi asigumlaba thauram asi pangthokpani makhatana state asigi mafam kaya dasu asigumba thauram kaya pangthoknaba pandam thamli haiki. Where we want to enlighten the children on how to identify the disabilities at early stage and how should be their approach to the children with disabilities and how do they react to the children with disabilities. Along with me, we have also come as a team with the occupational therapist and the special educators giving various inputs to the various children regarding how should they know about these disabilities and how do they identify them. Lakliba July Tara Manga Fabugi Manung da IMC gi Mayor TH location na Khairamban Ima Kaitel Ahumgi Mathakta Nupa Loop Ahumgi Office Oinana Bathokliba Order Asi Handoktrabadi Khongjang Kaya Changsilagani Haina Khairamban Nupi Kaitel Sinpham Amadi Saktam Kanba Loop ki Secretary TH Rani na Phongdorakli. Hiramasigi Matang da Khairamban Kaitel da Leiba Loop Asigi Office Tapangthokiba Paumi Singa Unaba Amada TH Rani na Makhata na Hai Malemda Manipuru masak takliba Ima Kaitel Ahumgi Saktam Asibu Kannanaba Loop Asana Matam Kayagi Mamangdagi Honaduna Lakli. Adubu Handag IMC gi Mayor na Kaitel Ahum Asigi Mathakta Tongan ba Nupa Loop Ahumgi Office Oinanaba Order Tolakibani. Thawang Asigi Mayokta Kaitel Ima Singna Chief Minister Masamaka Unaduna Wari Sanakrabasu Ngasifauba Mayor gi Order Asi Hantokpa Leitri. Maramasina Ima Kaitel Ahumgi Saktam Asi Kannanaba Tangai Fadana Khongjang Asi Changsinaba Fireb Laurakpani Haiki. IMC the Leba Mayor Amadi elected person Mayamsina, Maggie Matam da Kaitan Pivum Paganaba, Honabagi Muta, Masamasagi Marnai Sandalpum, on Tokana Kaitanze, Lambini Kaitan, Habi Cannibalization of Dreva. Government district Kudimakina, Lupaka Zanga Kaitan Sariba. Aduka Sariba Kaitan Zida, me and the Pandraga, Impulse has the district Kudimak Popam Punam Piga Dabni Habidi, line of Babunga Moida Tabaneva. The Lamiba, Tangtangagi Manunda. Handak chaliba thasigi tangtang abu mungda IMC gi mayona mana thoiba organization kharagi order du athuma tam dak kaptuna thabak oino onthok tragadi mai mathakta khoi khongjang jangsin abu Edit School Singi 2010 ROP 6P P daba amadi awatpa Oza Singh mention dabagi mayok ta wakat mi phamkre All Manipur Government Edit School Teacher na sinduna kai sampat lemazam lekai Community Hall da pangthokhibani Wakat mi phamadi da saruk yakiba All Manipur Government Edit School Teacher gi wangangloi TH cheering nahai Edit School Singi Ladiba Oza awatpa atupu matamda hapkadabani Edit School Singi 2010 ROP gi 6P athubu matamda chana hangadabani karigumba lengang na meeting changbidrabadi khongjang kaya changsilagani hairi
हौजिक फाउबदा गवर्नमेंट मसिगी अखोगी केनोजी ताबीदबा हाइतारे ताबीदबदगी ngasi अखोई सिट इन प्रोटेस्ट से पांथोकजबनी हौजिक लाकदोरिबा असेंबली मिफमजिगी मांगोयना फमगदोरिबा कैबिनेट मिफमजिदा करिगुंबा अखोईगी आरओपी 2010 अमदी हांगदुन लेबा वैकेंसी पोस्टिंगी डीपीसी से तौबीदबा तारगदी अखोई मखा ताबा अकनबा खोंजंग कयामुक चंगझलकनी ब्रेक ब्रेक एक्शन फॉर ग्रीनिंग मणिपुर की ग्रो 1 मिलियन एवोकेडो ट्रीज प्रोजेक्ट 2019-21 हौदोखिबगी पाव मणिपुर मालूम की तोंगान तोंगान बई पाव सिंह पुदुना लाक्सिगे इम्पैक्ट न्यूज मीटिंग तादुना लेबियो मैम अमुकाना तराम नोकचरी बुलेटिन नसगी मखा ताबा पाव मैम पिजरी Action for Greening Manipur AGM gi Grow 1 Million Avocado Trees Project 2019-21 ngasi society asigi ambassador su oiriba Manipur State Disaster Management Authority gi Vice Chairperson Adim Panmaina hogdokre Hakchang da kanaba kaya pibata natana lomi singbu senthok lambi chauna lehenba ngamba uhai makhal asibu hena marang kaina puthongna ba pandam da lupa crore Kunmari Rongi Senfam Oigadaba Processing Unit Lingnanaba Society Asana Thorang Tauri Haina Adim Panmaina Haidi. Kuki in the Pangtokpa Thoram Aduda Atoiba Mithunglen Giwarol Piraduna Adim Panmaina Hai Project Asigi Ahan Bakongtang Oina Yumthong Lising Mangagi Yumthong Amamamda Avocado Pambi Chamaki Matakta Tahangani. Pambi Asana Mapung Maray Paduna Uhai Panana Buhanabada Chahi Ahum Lom Changbana Yumthong Lising Mangagi Imung Manongda Nachananaba Cheng Tha Mari Khudingi Chahi Ahum Chupna Society Asana Lemna Pigani Haike Mahana Makha Taraduna Khongthang Asi Mai Pakhanduna Chahi Kharagi Manungda Uhai Asi Marang Kaina Puthokan Bahaiba Asi Society Asigi Pandamni Pambi Makhal Asi Bupaktang na Nathariba Lomi Singda Uhai Asi Yonbagi Awaba Lehaloi Amadi Lomi Singbu Double Income Lehananaba Society Asana Mating Pangani Haike Loinana Society Asigi Makada Pambi Asigi Chara Lauduna Pambi Makhal Asibo Paktakna Nathariba Lomi Singdasu Kudong Chaba Sing Asipigani Haina Mahangna Fongdoke Ngasigi Thoramaduga Mari Lenana Ahan Boina Pambi Makhal Asibu Thaba Horiba Tamenglong District ki Lomi Singda Society Asigi Maike Degi Certificate Sing Yentoki 5,000 family ki kumsi jahi se koi beneficiary piganeba 5,000 family into 100 avocado tree 5,000 into 100 each imung amana avocado pambi chama sama se haudo baneba haudo ba yaroi how shiba ta amuk replace ta amuk thabi gdo bani 3 years ekoina consecutively 3 years mokoi imung nu ge according to the family members mi truk lebra tren lebra manga lebra ahum lebra adu ki matung ina mokoi chahi amagi chania gi cheng se 3 4 12 ahum lak ekoina ping tha mari mari gi cheng se ekoina society na action for greening makha gi na mokoi da ping imung truk leiba adu manungda mi amakhakna farm du yengabusu ma khoi gi sanangai gi damakta wat hallaroi haibisi abake do thaba khuding mi imung khuding aduna ngasi si Chahi asigi academic session asidagi RIMS ta MBBS tambagi seat hana leramba masingdagi seat kunmanga amadi MSc nursing tambadasu seat nipan henkalagani haina RIMS ki director A Santana Fongdokre Hiramsigi matang dangasi RIMS ki conference hall da pangthokiba Paumi Singa unaba amada director Santana Makhatana hai RIMS ta hana MBBS ki seat asi chama lerami adubu jaliba chahi asidagi Ministry of Health and Family Welfare na atopa seat kunmanga ama henkanaba ayaba pirakle hairiba seat kunmanga asigi manungda seat taramathoi amana economically weaker section oigani tara amana Assam yaudaba North East states singi unreserved category oigani amasung atopa Mariamana All India gi unreserved category oigani loinana MSc nursing gi hengaliba seat nipan asina medical surgical nursing amasung community health nursing gi seat mari mari oigani haiki loinana chahi asidagi RIMS ta BSc MLT amadi BSc Imaging Technology gi course su tamba hauragani haina director na makhatana haiki From this current academic section, that is 2019 and 20, the number of the MBBS seat at RIMS Imphal is increased from
100 to 125 per annum. That out of the 25 seat increase, there will be 11 seats reserved for economically weaker section. 10 seats are for unreserved category. In this regard, Ministry of the Health and Family Welfare has issued necessary directive from 11 July. Cheng tangbagi wathok CBI na thigatlaga maral leiba sing cherak piu cheng manghanbagi wathok ta mari lenaba Minister from Thadu haina wakat mifam sathakre. Socialist Women Association Manipur na sinduna singjamai mayengbam lekai da chathakiba wakat mifam da SWA gi General Secretary S Bizenti na hai state as cheng ki mamal kham theng na wangle masi athoba matam da lengang na chapchaba meeting changduna state as da thengnariba cheng tangbagi awaba kokhalu haiki. Huzik sinmi singna khwaidigi wana thengnariba chaitheng asi chengni card holder amada lupa ahum da kg da lupa mari phangi adubu market beru da leijage na tanaruba matamdari kg da lupa kunthra gi mathakta phangi asugumba maman manada na phangiba posak asina maram oraga lairaba sinmi singna awaba chaitheng phangi maram aduna praja miyam singsina awaba thengnariba khudingma singase huzik paliba lengak asina khitang mieng changbiduna mamalase yengthen biragadi athuba matamda lairaba sinmi kya mating pibirakadra haina khanbadi ngasi wakan mifam phamjabani ani suba nupi lan chu chengini aduga ahum suba nupi lan gi damakta chu hoji ahanba mifam asina baton tawba amaga tap managa loina baga loina na ngasi wakan mifam asi phamjabani Khurai miyam gi sakthong suna phangdabagi matang da thokliba achoba issue asida mari lenaba minister na tumina lesson ba laibak thibani miyam gi sakthong suna phanghanba ngamdrba amadi isa gi chapchaba thogdang loba ngamloidaba oirabadi minister gi fam konduna leibiganu haina Khurai gi MLA L Susindrona phongdurakli Khurai tin sit lambi da leiba MLA gi yumda pangthokpa paumi singa unabada Susindrona mahangna MLA oirakpadagi ngasi fawbada AC asigi oina cheng quintal 53.95 mangliba asisu MLA na laubani haigadoribra haina hangki mahana makha taraduna Englising ani taramapan gi January thada matamadugi district supply officer Imphal East na AC asigi oina pirakiba cheng quintal masinga nauna DSO gi thaupuriba mioi amana ngarang sale receive tawraga pirakiba cheng quintal masinga yengnarubada AC asigi oina tha amagi cheng quintal 15 rom Chenaram ki Englishingani taret ki April thagdagi August fawagi kakriba cheng quintal amadi Englishingani tarane pangi September thagi cheng tharaga punna cheng quintal yankai humdoi dasmik marfudra manga asi mangduna leiri mangliba cheng sing asi contractor na lauribra natraga department na kaklibra haibadu athupa matamda mari leinaba singna sengtokpirau haina mahangna phongdoki Mangiba quintal Yankee .95 China Kanana Pukadoino. Sisu MLA and Lowy and Haigadoribra. Hibasi, I hanging Aduna, Masigi Todok, dog chow, Toiba Todok says domination by Hibase. Responsibility out of a minister and hiding ever. Madam Dick, you know, I'm at the Suma Mayam Jingi and the Mabu minister, Hapaga, Suma Mayam Jingi and the Labor Hibase. Responsibility out of a minister. I don't give it minister or Ningibano. Hibasi, Machine when Tamsaninge, Alan Masi, Masina Maramuraganda, Akui Manipurgi, Aiki and the Katagiwa Tokpiro, Manipur, Punamakuina, quantities, Mina Masamaka is here, Loyamako, hanging I like so the Kendra the day, Praja in Lausina, Somina, Cheng Sudre, Cheng Wale, Cheng Pidre and Lawe. Other Suna and the Pidi Wali quantities the Kilo Mompabirokeano. Khurai asigi miyam gi phangpham thokpa thamanga gi awatpa napsa gi chakthung asi fawbugi manung da pigani haina DSO Imphal East na khudi sahi tawkhraga subna gi tha ama khakta gi cheng pirakpada AC asigi miyam na penadre AC asigi miyam gi cheng fangnana bohana bada atopa AC dagi kakaga pirakpa pamde AC asigi oina kakhiba cheng sing miyam da yohan biu haina Khurai gi MLA L Susindrona phongdokre ngasi Khurai Tharudi Bilampakta Paumi Singa Unabada MLA Susindrona ACS gi award paching singa sigi numita suna PB Rabadi Laibak Phagani Loina na contractor na Toba Thabak Khudingmakta department na Inbiganu Haina Phongdoki Nakalamaramda sales suna Thidoglaga Thamanga gi
चेंग लौबा यागनी हाइना AC असगी कॉन्ट्रैक्टर ना हाइक्रगा सेल थीरबा मतुंग फावबदा चेंग पीदबा लाइबक थीबने चेंग सुना पीद्रिबा फावबा चेंग लौखिरोय अमदी मखा ताना खोंजंग चंगसन खिगनी हाइना AC असगी फेयर प्राइस शॉप की एजेंट सिंह ना फोंदोरखले फूड एंड सिविल सप्लाई की DSO अमसुंग इंस्पेक्टर याउना मोय अनि याउना अखोगी खुराई केंद्र की पैसा से पिबम खंगदना कोंगाउनर लेब पैसा से मसी मोयना रिसीव तौबिरे इन द फेवर ऑफ कॉन्ट्रैक्टर अदुना होजि सिता सेंगना हागदी अइना सुमा हंजन हंजन पंजगरे कॉन्ट्रैक्टर द कन पैसा से पीगदब नते कॉन्ट्रैक्टर ना सुमनत की ट्रांसपोर्टर खत ओइबनी अदुबो नसीदी लेबाक मियामना लोइनम खंगे हाइरिबा चेंग से कराइदे लोटला थम्मी हाइरिबा चेंग से कराइदे लेरमी अदुगा डिपार्टमेंट का अचौब नेक्सेस अम लेरेजे याम क्लियर ने हाइरिबा चेंग से नसी मंत्री पुखी की गोदाम अखोई फूड एंड सिविल सप्लाई की गोदाम दगी चिंगकपनी हाइरिबा चिंगइबा मांगद उबिरिबा गाड़ी असिनी अदुना हाइरिबा चिंगइबा गाड़ी से मसीजिना हाना हाइबिरंबा चिंगथोगा था मंगागी लेरे हाइबा पोसे ओइरमद्रे होजिदि फूड एंड सिविल सप्लाई की डिपार्टमेंट मखाद लेरमे वांगोई कॉन्स्टिट्यूएंसी की MLA ओइनाम लुखोइबु MLA फमदगी लोकथो हाइदुना मणिपुर लेजिस्लेटिव असेंबली की स्पीकर्स ट्रिब्यूनल दा पिटिशन लेरिंगेदा बसंत कुमार कोबु मिसक अमनासु पिटिशन अमामुक थारखरे इम्पैक्ट न्यूज न फंगबा पाउदा थारखिबा पिटिशन अदुगी स्पीकर ट्रिब्यूनल दा MLA लुखोइबु लाक्लिबा तांग 19 पाउखुम पीननबा अइबा चेरोल थादुना खंगनखरे हाइरि मणिपुर लेजिस्लेटिव असेंबली की स्पीकर ट्रिब्यूनल ममांग कांग्रेस तगे BJP दा चोंगलखिबा MLA निपानबो MLA फमदगी लोकथो हाइदुना थारखिबा पिटिशन सिंह पंदुना लेरिबनी BJP दा यावरंबा मियोय तरा अमदी कांग्रेस पार्टी की दमक थबक तोरंबा मियोय अमांगसी NEIDP दा यावरखरे NEIDP दा यावरखरबा सिंह असी पार्टी असी की तेरा सापम लेरक्त लेबा ऑफिस ता ओके BJP दा यावरंबा मियोय सिंह अदुगी मनुंग दा चांडिल डिस्ट्रिक्ट की BJP ST मोर्चा की प्रेसिडेंट के प्रकाश मरिंग सेक्रेटरी SH अंगनिंगजोय यावरी लोइनाना BJP टेक्नोपॉल मंडल की हानगी जनरल सेक्रेटरी DK मोजेस मरिंग अमदी जॉइंट सेक्रेटरी BJP ST मोर्चा टेक्नोपॉल के एंथनी सुयावरी मखोइबु ओपगी थौरमदा NEIDP मणिपुर की प्रेसिडेंट डॉक्टर NG बिजोयना पुंगनिंग थौगतखिबगा लोइनाना थागतबा फोंदोखि ऑल कक्चिंग स्टूडेंट्स यूनियन अक्सू की 19 सुबह फाउंडेशन डे की थौरम कक्चिंग फौसुपात लेकाइदा लेबा लाइब्रेरी एंड इन्फॉर्मेशन सेंटर के मिपुन संगदा पांगथोखरे ngasi gi thoram aduda कक्चिंग एरिया दा लेबा क्लास 6 तगी 12 फाउबदा लेबा महिरोय सिंगी ओइबा क्विज कंपटीशन पांगथोखिबगा लोइनाना मकोक मथंग तारबा सिंगदा मना मथुम सिंग यंथोखिबगा लोइनाना महिरोय सिंगना नाट की ओइबा जगोय इसै थांगता पुंगचोलम न चिंगबसु उठखि यूथ ब्राइट स्टार क्लब सगोलबन तेरा सपम लेरकना मेडिकल डायरेक्टरेट का पुन खुदसम नदुना नोंमगी ओइबा लेमना लायंगबगी थौरम अमा क्लब असिदा पांगथोक्तुना तोंगान तोंगान बमियोय चहुम रोम लेमना लायंगदुना हिदाक लांगथक येंथोखरे हाइना क्लब असिगी चिरोलमना हाइरि सलुंगफम द लेबा सलुंगफम इको निंगथौ डेवलपमेंट यूथ क्लब ता नोंमगी ओइबा फ्री हेल्थ कैंप अमा पांगथोखरे यूनाइटेड पीपल्स फ्रंट UPF मणिपुर की मिटिंग मखादा UPF थौबाल डिस्ट्रिक्ट कमिटी अमसुंग सलुंगफम इको निंगथौ डेवलपमेंट यूथ क्लब ना CMO डिस्ट्रिक्ट हेल्थ सोसाइटी थौबाल का खुदसम नदुना चथखिबा कैम अदुदा मफम अदुगी मियोय चनी मरफू रोम लायंग खिबगा लोइनाना हिदाक लांगथक सिंगसु लेमने यंथोखि टीचिंग मेथोडोलॉजी क्वेश्चन सेटिंग अमदी इवैल्यूएशन की मतंग द नुमिट मरीनी चुपना चथरकपा वर्कशॉप गसिलोशन खरे थौरमसी ऑल मणिपुर रिकॉग्नाइज्ड प्राइवेट स्कूल्स वेलफेयर एसोसिएशन अमसुंग बोर्ड ऑफ सेकेंडरी एजुकेशन मणिपुर न पुनः खुदसम नदुना थासगी मापंदगी कांचीपुर लेबा स्टैंडर्ड रॉबर्ट हायर सेकेंडरी स्कूल द चथरखिबने ngasi thauramadu gi manung channa workshop asida sarug yakiba oza amadi resource person sing the certificate sing yentokhi Pangai Bazar da nongna hangtokpa ngagi dukan amada NEIDP na gari amadi sale gi mateng pangkre ngasi dukan asi
हांगतोकपगी थौरमदा NEIDP की मेंबर ओइरिबा मुनिंद्रो ना गाड़ी अदु खुदसिनखि थौरम अदुदा सरुक याखिबा NEIDP की मेंबर मुनिंद्रो ना हाई लमदम असिदा लाइरबा कया थबक फंगदबगी मायोक नरिबा असि खरदा ओइरबसु फाहनबा ngamgadra हाइबगी पांदमदा थबक असि पाइखतपनि हाइरि how inkhalaibana naharansing suningba aduga sen thungge avastha si kamdong kokadagi haibagi sujaningba tawriba kangbuching nahasingda mateng khajikta pangmu ngamnanabagi imak nupa khundra kumda leiba dipu kawba sina maki nga gi center ma tawi pangaida mama masem tang ai paisa kitang mateng pangbiyo hairubda o adudi chasilao samarjita hairusi salai gi dana taw matan mangon haijurubda hara horong mana yabirakna nga asi chingnanabagi transportation tawnaba gi damakta mahakna gari ama pibira salai holding private limited ki managing director aduga CWC gi president oibirba Dr. N Samarjipu nangkhoi lektana thagat phonglokchari नोंपोक संजनवम दलेबा लनगई द योकपा सासिंग न्यू चेकोन दलेबा महौसादा ngasiदagi ahanba oina Imphal City manungda phanghanba hokre लनगई की आउटलेट स्टोर महौसा अचंबा थौरम अमगा लोइनना मणिपुर स्टेट कोऑपरेटिव बैंक लिमिटेड की मैनेजिंग डायरेक्टर ए सुभाष लनगई विलेज की चेयरमैन तेलेम अरुण कुमार अमदी मैरा फूड्स इंडस्ट्रीज की प्रोप्राइटर हंजपम सुब्र यावना सरुक यादुना हांगतोखे महौसा हांगतोकपा थौरम अदुगा मरी लेनना MSCB लिमिटेड की मैनेजिंग डायरेक्टर ए सुभाषना हाइखिबदा मखाताना डायरी पैकेज फूड आइटम्स यावना अतोपा पोटलम सिंह मियामना हेना पामननबा चाना थंगननबगी पोटलम सिंह सु थमननबा मिटिंग थमली हाइरि मणिपुर से कोई मसें सुनाने ही लंगई गुम्मा के लंगई है अरुण गुम्मा है तारे मियोई तरा कुंदम कोलागा मफम मफम से सिगुम बजे खर सेमदोरा गदी मणिपुर करी दबगी सौखन वे देनो गवर्नमेंट जॉब तला गद वई डिपेंड तौले गदे नो हायबगी वखल लो दुनेबा अतोप मिरम की मिहम तदते इरम दम सिगी नसी सेमिलोन दमी पांतांगवा leiba amata lamdam amata hena mathok tai basingasi asinu makagi outlet showroom or store waigera suma mahang sina BMW showroom mahang hi hena mathok tai ha kanjaraga ngasi noi kanjari मणिपुर दा अनि सुबोइना आर्टिस्ट गैलरी के शोरूम अमा रिम्स रोड की ललामबुंग मखोंग तखेलंबम लेकाइदा हांगतोखरे हांगतोपगी थोरमदुदा गैलरी असिगी मपु आरके तोंबना फोंगदोखिबदा लमदम असिदा तरु तनानबा पुरकपा ngamnanaba pandamda आर्टिस्ट गैलरी असि हांगतोपनी लेबाग असिगी मियामनसु गैलरी असिदा लाकपिदुना हराव नुंगाइबा फोंगतोपियो हाइखि जवाहरलाल नेहरू मणिपुर डांस अकादमी JNMDA की निफुमाथोरक सुबह की डांस ड्रामा गांधारी ngasi अकादमी असिगी ऑडिटोरियम द उठ्रे डांस ड्रामा उत्पगी थोरम हौदोकपदा सरुक याखिबा अकादमी असिगी चेयरमैन सु ओरिबा गवर्नर PV आचार्य लमदम असिगी आर्ट एंड कल्चर ना मालेम द मसक ताकलिबनी लमदम असिगी डांस अमदी ड्रामा सिंगना मालेम द अचौबा फिदा अमा कल्ली लमदम असिगी आर्ट एंड कल्चर असि अमुहना फगनबा होनबदा अचौबा थौदांग लौगनी हाइना फुंगदोखि उठखिबा डांस ड्रामा गांधारी असि ओ जितेन डायरेक्शन अमदी कोरियोग्राफ तौबनी अकादमी ऑफ इंडिजिनस म्यूजिक M बामोन कंपू मयाई लेकाई न सिंधुना ngasi कोंगबा खेत्री लेकाई द लेबा श्री मदन मोहनजी मंदिर द गौरांगलीला उठख्रे इंडिया लेंगा की मिनिस्ट्री ऑफ कल्चरल की मिटिंग मखादा अकादमी असिना सिंधुना थौरम अदु पांगथोखिबने ngasi की थौरम अदुगी नुंगी ओइबा वारोल पिरदुना M गी जनरल सेक्रेटरी I श्यामचांदना हाई ngasi लमदम असिदा तोंगान तोंगान बा मखल की कल्चर गमरी लेनबा थौरम कया मांगसिलखले ओरकली बफिबा मसिदा हौरकली बतुंगी मिरोल सिंगदा गौरांगलीला गी मसक अमदी मसिगी मरु ओइबा सिंग खंगहननबगी पांदमदा थौरम असि सिनबने हाइखि हवजिक सानबगी पाव
TZ English School Bisnupur amadi Unique Model Club Imphal East Anina Humpusuba under 14 Boys Interstate Subrito Mukherjee Football Tournament ki final da lambat taunargani. Ngasi ayog football tournament asigi Kuman Lampang Men Stadium da sanakiba tournament asigi ahanba semi final ki match aduda TZ English School amadi Kakching Wairi High School Anina match ki apiba matamda panzalamata chanaba ngamnadabadagi match asi draw chatki. Loinana tournament asigi chanakanglol gi matungina extra time amadi kicks from penalty marks sanabada TZ English School Bisnupur na Kakching Wairi High School bu panzil ahum amada maiti bapiki. Chathariba tournament asigi ani suba semi final match tana Unique Model Club Imphal East Themzan Ukrulbu panzil ahum sunoda maiti bapidna final chankre. Amaram the Yas Department Manipur gi mitiyang makhada chathariba football tournament asida Manipur ke tongan-tongan be district tara taruk tagi lakpa school sing na league match sing da lambat taunari. Hayang ayo football tournament asigi final match sanaragani. Humpusuba under 17 boys interstate Subrito Mukherjee football tournament ki final match sananaba sem sabaloikre. Youth Affairs Sports Department ki meeting makhada chatharagliba football tournament asigi ngasi nungtil sanakiba ahanba semi final match ta Springfield Thobalna HM English School Churachandpur Panzil mga ahumda maithiba piduna tournament asigi final chankre. Lonana tournament asigi ngasi sanakiba anisuba semi final match ta Okrul Public School na VM High School Technopolbu Panzil ani amada maithiba piduna final chanki. Manipur ke tongan-tongan be district tara taruk tagi lakpa school sing na saruk yaduna chatharakliba tournament asigi final match haying nungtil Springfield Thobal amasong Okrul Public School na sanaragani. Arab the bulletin asigi headlines amhunam yam da thamzari. Indian Army na July manga dagi mapan fauba none amadi Tamenglong gi mafam sing da chathakiba Operation Kekru Nagada NSCN IM gi yamlaba khulai kaya phagatkre kadar amadagi hena phabangam khidre. MP Local Area Development Fund gi senfam lana sizinaki haibagi maralda Rajya Sabha gi MP KSS Bhavananda haraurau khunja singna social boycott tawkhre BJP gi thabak thoram singda athing bathamkhre. Imphal East District Ilamlai Police Station ki manung chanba phaknung gi itham turel mathakta saba yot ki thong tatpada Tata Dipper amata sinkre driver soktuna laikanakre. Amasung charliba academic session asidagi RIMS ki MBBS tambagi sit kunmanga amadi MSc Nursing ina sit nipan hingalagani haina RIMS ki director A Santana phongdokre.